ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯋꯥꯈꯜ ꯏꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡ ꯏꯆꯥꯒꯨꯝꯕꯤ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯍꯟꯒꯅꯤ ꯃꯅꯥꯎ ꯍꯣꯏꯗ ꯆꯠꯄꯕꯨ ꯌꯥꯝ ꯀꯦꯕ꯭ꯔꯅꯦ ꯀꯣꯐꯕꯨ ꯁꯤꯕꯤꯕ ꯑꯩ ꯏꯄꯥꯁꯨ ꯀꯥꯜꯂꯛꯇꯦꯅꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯇꯟꯅ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯃꯣꯏꯒꯤ ꯃꯤ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯃꯃꯥꯗꯨꯅꯅꯦ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯄꯥꯝꯗꯕꯩ ꯃꯑꯣꯡꯒ ꯇꯧꯏ 이제 ꯅꯪꯗꯤ ꯑꯩꯒꯤ ꯑꯔꯪꯕ ꯊꯧꯃꯩꯅꯦ ꯄꯨꯡꯂꯩ ꯖꯣꯏꯗꯦ ꯑꯣ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯍꯦꯔꯣ ꯁꯥꯕꯗ ꯍꯣꯃꯣ ꯃꯥꯟꯕꯣ ꯀꯩꯅꯣ ꯅꯪꯅ ꯂꯋꯥꯏꯗꯩ ꯈꯪꯂꯥꯛ ꯂꯩꯗꯨꯅ ꯌꯥꯔꯦ ꯑꯗꯨꯗ ꯂꯥꯏꯔꯤ ꯀꯥꯏꯅꯣ ꯒꯥꯔꯤ ꯁꯣꯗꯤ ꯑꯩ ꯁꯨꯝ ꯊꯦꯡꯅ ꯂꯣꯏꯔꯦ ꯑꯣ 이제ꯒꯤ ꯑꯔꯪꯕ ꯃꯉꯥꯜꯅ ꯉꯥꯜꯍꯟꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯃꯝꯂꯨꯔꯕ ꯋꯥꯈꯜꯕꯨ ꯑꯐꯕꯗ ꯂꯝꯖꯤꯡꯕꯤꯔꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯁꯤꯗꯤ ꯅꯪ ꯂꯥꯟꯒꯅꯤꯀꯣ ꯖꯤꯅꯥ ꯋꯥꯈꯜ ꯌꯥꯝ ꯇꯥꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛꯁꯤꯒ ꯏꯁ ꯑꯩ ꯅꯨꯄꯤ ꯀꯥꯏꯅꯒ ꯂꯧꯔꯕꯗꯨ ꯃꯉꯥꯏꯔꯦꯅꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯁꯤꯃꯗꯤ ꯊꯃꯣꯏꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ